Manipuri Lon bu nungsijari ba ona bu ona matta kunjari Manipuri Lon sibu 8 schedule channa bagi Indian Constitution da sacrifice tawhiba struggles mayam lobby hiba Manipur state but koi kari haini Manipur ki mapan ki Mina hina waki na taki sacrifice mo ki sacrifice mo abagi damakta ay mo basu nolugna kurumjari and thagachari mo ki sacrifice tamake damakta magkakut chaki bagi damakta pona mokto aina yamna harau jai numit sida si numit sida aina aibu kobirapagi jahan bibagi mit observance sida ase makidi loan sibu ngakpada aise aina khanje aise failure ne na karigi haidi loan se tam khide formal education jaw khide loan sibida school level dasu jaw tabarina college level dasu jawte jawakte adugu nungsidabanate loan sibu Manipuri culture nungsidabanate language is a part of culture so language se nam sijay adugu ngacha megi hona jay aina ngambada jama shwiram gani maiteron se kapi gani an khalli oja singna chhatra mayam na shu ai khalli aigi chhatra mayam lei taning ira taning dakhang de puna makti phone pai phone se jengbada ai uram moi das sabhami do ja uram moi lai moi ngasigi no magi attendance jaudra bani college te ki moi tadi ai wam tadi hainingi moi na khali ngasi se no class day ni Manipuri language day observance jauge no class day aina khangram ni asi program sida kayam namun natari ba tadri ba duri moi na khangre to kaigi asi wase aina puthoni se khani mamangda 13 August observe tawre Nehru College 13 August say na khangakpadagi aina aha machang bachahi dagi observe tare ai part amani atu program dagi always part ma oire part sida ai speech pi bajao ki conduct to bajao ki sharing ki bajao ki aina ishani jab sharing thi ki even conduct to bada prayer bo to hangi mayam puna malle phalaga Manipuri 13 August को observe तो वही तमकता कोई braves कोई करी है नी sons of the soil of Manipur की तमकता like खुरम मिनसी है ना मायाम बोले फन्ना तो हंगी मायाम program जम तो की हंदा की चाहिए आई ना principal होएगा organize तो बदा जीं बदा पी असु चावरसु तीन दिन मुशीना तो की but पी इंद बजम जाओ की 13 August से observe toba plus adugi 13 August ki hero singbo ningchangba plus moina hairamba moina toramba activities so akoina inspire oiba motivate oiba ase history do khangdagadi jade Manipuri history do adugi 13 August ki history do khangdagadi jade lai banga singdo lai nupi singde thagachani kai moi at least traditional costumes dresses helagalai dinduma ngapagi tamata nupa singdi amani khalai ai moi thagachai traditional dress helai atei di traditional dress sete uniform to selaudana college lagade adu susetaba civil unit dresses san lapa phone paragal laiba phone charge sona laiba youth students punamak pai social media the jaw the student of the jaw devji smartphone is available to everyone aduna amata pai the bang the jaw de but 13 August ko kyam khangbiri ba ai khangde moina kyam bir secondary ki maram da kyam khangbiri ba bir secondary ki observance se kyam luri ba kari ka bata ba just numit ra laga no class de mo the class like the numit ni no man enjoy to bagi the matani adu khana lai moge attitude to jeng da pain de
PND se karigino miti machamo ina issue ngaiti angang singse jike hori bangang singse Gen Z singse afaba magida afaba damakta cheladi moi phanian khali right direction piba apuina ngamdrabra waja mawina khali matang sida 13 August loishalaga ngasi numit sigi wa katangang jage jam khangjabadi nate ko loan sigi khana jage ba waja ki ba mayam kuna mapua thagajari and ninjangi 28 August 1992 MA joined to Botangai Shillongda. I still remember that day. Mitu am harau ningai ni Manipur macha sing laga khoi long phange 8 schedule da challe Indian constitution da harawi aina haiki hona badi khoi na jamna hona ki khoi mapan da leba Manipuri singna aina haiki du awde khara ta ho bodo wari to imung degi khara ta ho bodo aduna haiki okay thati kunha manga chahi pha hoji khoi kari tawi loan se ngak na bagi damakta akhoi kari tawi loan ngak pa se school college data tamaga Manipuri medium schools hairaga tamaga college da Manipuri subject ama department na leiraga Assam University da department na leiraga Manipuri wanate mapan Manipuri wani aduda sum loishalasira natraga loan ngak pa se kari haina ngak sige tana ningi edi oh kay may na ngak sige na kari gay ay na ubada ay gi experience ki wani ko ay na khangja badta nei na hairi singse khangda badu di ay yam haining de schools ta ay na ningchangi ay gi ipu Laishram Mera Chauba Singh Manipuri schools hogat na bagi damakta masana donate na schools hoboki. The school right now is provincialized over school though chatra 600 and a lay adubu Manipuri medium oidrevji. It's a Bengali medium school. Yam nuaite donor family mo oina school dagi damakta donate to gusamayam tawri akoi family na chatli school da unai wari hanai adu bukanim tawni ngai likte to maina on kare school da Bengali medium on kare ji marakta bilingual oirami but ujikti sungamdre bilingual oibe sungamdre miti students tamdre Bengali medium oidre okay ja re now college level da lake atei college ki di jama khangdre aina tairiba college 1996 joined the Venisi college se adu matam da Manipuri students number of Manipuri students jamami Manipuri department jamami waja su jamami waja kunawa laina phajana class admission phajana to yang ang sing results am phajan to ri se Nehru college se college university chatna tamba yam jauri but uje handa ki chahi gi hairaga phajari khangde ikai FIUG da ujiki 4 years undergraduate course ni program ni kun chathari se NEP 2020 ki makhada akoi college da Assam University na allotted seats se 530 ni ade te subject di jam na pi Manipuri department da 50 allotted seats ni subject puna makta students thalli lokshan bangamde Manipuri department ni machine shubangam de 50 students high river college se see college ni Manipuri students quite the jamna tammi ba quite jamna thoiba town gi college di jamna tam de ekhang ana de gi khanga bawani but Nehru college di asigi situation I don't know mathang taw da kari ta do no khangde university da ai adu so haibangam de Manipuri department da kyam tammi ba seats so pura thallira thandira to sai ba phajana haibangam de pictures the present scenario da asini project ashi matang sida language samagata
Manipuri language is tamagata, Manipuri language is ngaktorira, Manipuri language is chakotpa development and growth, Uigurira, Kamaina uplift of Doriba language say, question amalai. Kari Tauraga, Aquila loan singer, 35 years to Ravani. Associate additional or associate official language to state na P Ravani. Matang Tabadi Kari. Akoy angang sing se Manipuri tamningra bra karin kaite loan am tang tambayate loan at least ani ohum tambatay ojik matamda kay di loan tambay se Manipuri medium da tamaga Manipuri language da honors lorga MA tamaga jambak phangdaga di muishu karigi Manipuri language tamdoy na hairakani ne because tambay se education ay se career opportunities phangba mo subject to the nitam se career opportunities later subject to the tamoy angang se career opportunities is very important like the consider career ma pai hodra di thaba ma ta hodra di kamaina hingani very related aduna loan sita tamaga oini loan chakot kani haibe se ai di khatang khanbada kaine ai thajaba watli aduna aina haining is loan sidabudi issue yamne kano Manipuri ise jamna din shije ado alga aina khoidi ojani na neko go Assam government na khoi ki dori oja sing de guno show paina thai guno show ki external evaluator oina jamna thai thaba sida chahi kuire guno show na hori se guno show bai se ado chatpa khuda ati loan ki schools chatli jenge aina Manipuri schools chatpa matamda Haradi Shidaba schools Jauri, students Pangdaba Jauri, students high, but students Pangdian high. May the Chala Koragasu Amaka Lake high. I'm Kaide. Pangway, using Matam say, Manipuri Tamaga, Tawa Pangway, and Kangmani, Taram the Bashujai, but some Kaide. Whereas, Aina Chahi Amani, how come the Oki there, do not show. Adi Mamangi Chahida, 25, oh yes, 25, 2025, Aina Skulama Chalwe. Jurakul Noshingpur site. School do Manipuri medium ni. I did Thabu Hazarudre. It's an ME school. Middle and school, high school nate. School do I na Chaluraga, I see Manipuri medium school near the Hazarudre. Because Holy Cross school amagi student amaga Ujiki Manipuri medium gi school amagi student manga. Tarin Kena the Maran Kali. A Holy Cross atame, Holy Cross Kipunamai Kangi. Mongo. Private English institution amagi angang amaga aduga Manipuri medium tamiba angang ga karin khena da maran khali moigi uniform silpa dege horaktana moigi luna nana maintain to way horatana khongo moja uppa moigi adui mong de horaktana moina ngang ba moine assembly conduct ba assembly sida Manipuri da Hindi da English da conduct ba ngang singna adugi horaktana classroom teach the aina moi the question to bada hang bada interact to bada moina school moigi attitude moigi ngangi ba shei bado adu ambe jeng bada Manipuri medium chum ate Manipuri medium school ga amo manate kamaina maintain to ri school duti moina kamaina maintain to ri angang sing do fluent in English fluent in Manipuri fluent in Bengali fluent in Hindi ME school ni School se chahi khudingi A plus hangi hai kuno shabto ba khudingi aduna smart class smart board smart class smart board ke lai class chuzida oja shimna chang pe ai chhatra hin ta hange no se hangdo hange kholi indiri you English ai e Manipuri de thaja rakta da moi sibu English school de lai ra proxy students ai thaja rakta da na ai angang sing da hange Manipuri de e waina phasana Manipuri de e English as e kamaina Manipuri medium school or so but language I say bilingual natradi or language minimum bilingual natradi hingba jarwe to khangi aduna angang singdo dumaina guidance tona oja singdo chimami yam phajai the school gi treatment oja degi hom oja sing de leram de kai kuno shoki niyom matungina leiriba magi adu school gi oja singdo moina ate school am da thaba ate school gi oja sing adu school da thaba ado khajin dori numit sida gunosham numit sida
मोगी करी है नी इंस्पेक्शन Numit से दा अदु मायना थारे अदु को लोइना पमतमदा नुंदिन दा पमतमदा अदु स्कूल दगी ओजा सिंह दो नमक लाइबा मोय लाक्टोसु दाई मसाई स्कूल दा नमक लाइबा करी गदी मोय खंगनिंग बा माय स्कूल की रिजल्ट कमाई तो दोइनो अंगांग सिंह परफॉर्मेंस कमाई तो दोइनो लाइबा गुनोशो की एक्सटर्नल इवैल्यूएटर से वाई शानरागा करी करी नो माना हेनेंग तौरमी बा फलनी बा मोय अदुगी जिंगबगी खंगनिंगबगी उनानिंगबगी स्कूल की डेवलपमेंट के नोगी मानदा लागा लाई मोय लोइना उनरनी अदु उबदा करिगिनो हिंगोय दुरी से करिगिनो मणिपुरी स्कूल्स ना इंग्लिश स्कूल दे करीम त तादे अदु स्कूल दा मत करीम त तादे मोयना ngapanga magadi ate Manipuri schools kari ngapa moidoino Manipuri kona Manipuri medium da tamu sorry Manipuri language tamu department da tamu Manipuri oja oidaba jade Manipuri department tamu Manipuri oja oidaba jade oina be tamu ka shema adi wanate khadi shema jamba dumaya that adu school da a very good example ma oina thangatni ideal school ma oina thangatni ado haibel oraga mathang di project kamaina chakhalan sigi haibese ai di yam su khangjade kamaina su tawena ai shalona chasu yamna loan si su ai ngang se chwera majai ai khangi ngapi gani an khali mayamna do akoina khali ai su khalami translation is important na translation is important translation Manipuri to any other language to Manipuri aina khali akogi Manipuri culture Manipuri Lon chakhala na bei damakta di akogi leiriba lyric laishu Manipuri da leiriba lyric laishu se English which is an international language asiga handuwa yam phane an khali mayam na khangana an khali mayam na koi culture de khangana an khali akogi kari akogi maramda amuk hena keno hingat kani ana khalami adubu aduna loiramde loi tawrambadi mapangi knowledge mapangi world ki lyrics sing adu singdo Manipuri da handomati atune hene section gane khali kana dori se meitei machadani kana dori se Manipuri machadani kana dori se mapangi lyric mapangi knowledge ki lyric anything handoragadi meitei ki machagi hene khali asi matang sida aina mukhra sholle pabadi ngami tamaktragasu ibasu ngami spelling am lali honaje loan the what they literary level scientific level the what they issue adu ya show biduna I think wache adubu oja mayam lady oja guru mayam lady strong oiba language se amatang tabaja de translation ai dudine amatang najaroi asi matang si language ani mak strong oiba tai Manipuri dagi English orasu English dagi Manipuri oragasu Manipuri dagi Bengali Hindi oragasu loan ani mak strong oiba tai translation ai ba thoksinati aduna loan ani mak haibatai aduna Manipuri da tamaga Manipuri loan chakot kani hai se oroi da bawani loan ani ohum khang da bajate tam da bajate projecti tari haini angang sing uji phone pai khang di phone tham grama re ina ngang budai chahi sina jama bani na angang sing ngang budi ngame isu ado khari tham grama re tari aina di hek jeng buda ai angang sing ta oirame asi su wam ta haige loi bada hairage ai angang sing se ki bana kari gino khang de kona ai wam ta haige ado ai uji ta kaino to basida project ti phone pai smartphone pai digital world ni AI juk ni all khangi kuna ma khangi asiga Manipuri loan se or the language or the script ata digital world include to be but to banate Facebook tari yam we reels and bites and videos kayam na phariba reels kayam na jing ba jariba kayam na jing jadriba ai di jaw joram de Facebook se but handak to jing bada khatan di pen de jawriba upload to riba videos sindo jing aga hoi to riba mi singdo ai keno to jabai wa dinate aphaba su jawi mai gi apam bagi wani ase aina keno to bajade social media ni adura ina thing bajade keno to bajade kai comments to jade but digital world kadang thagat chalodi digital world akoi gi loan adai dagi dictionary gumba digital world thangalagadi auto translate tongna bai damakta
adumba loan haiba loan haita di manipuri to roi du yadi digital world ta thanga pata ragadi english we hibatai animak strong wina haiba angang sing moina tawragadi phani an khali digital world ta khatang moi phone pai mina noinen khangam ngani kamaina hangani kamaina tawni upload to baga se akoi budi ado adumba tawrane phani dagi akoi di script amasu leire manipuri meiti script naina amasu leire aduna adusu digital world hangalaga adugi course tutorial courses ta aga toba jai ni akoi gi youtube da google da classes tutorial classes mayam lay ati longi any subject hi ma play manipuri da su ka toraga di phani angang sing manipuri moi kanagani mogi damakta benefit ki damakta tutorial classes any subject of manipuri da pakpi dana adugi videos na upload to dana then you can start MOOC kaina courses lay online courses lay duga manipuri loan manipuri culture ki maram da manipuri ki script ki maram da hangba jai noina ai jiki matam da di adu isindo ujiki modern world da chanari ba thabak sindo adu tawraga di electronic media se phajana use to view tawraga angang singda noi angang sing ni noi se tamho noi namo oja keno namo noi namo makha thangba generation ni kana na be damakta tawraga di loan se kana chakhat ke ne khali digital world thangali gi electronic world thangali gi loan se chakhat ke ni kana ga ni khali lyric sing e-books in a published over e-books in a published over zikti Kindle edition kan later Google Books and later lady ba lyric khoi sing se ase e-books and thanga to kha thangala manen khali thangala moi do badin mamde leram gani an khali khar su hena thanga pina ba aduga hingat ma chakhanan ba aduga akhoi gi di kogi culture kogi language kogi folk literature folk jamna wangi literature di am wangi na par mana high not is the jamna wangable literature ni manipuri lady say adubu mayamna khangana bai da makta akoi kari haini akoi gi funga wari gumba wari any wari short stories gumba ase animated form da animation da amani uba jawre amani shemna uba jawre hai pami hangali do tumaina upload to ba electronic media phasana season nabiba kana ba magi da season nabiba phone kana pai de koina haira koina college taminge da school taminge da and oja hoiraga su question ibada uses and abuses of tv uses and abuses of phone and mobile phone and kind of amna ire ko pramaki uses ko pramaki abuses ulai ado uses se katang jenga gadi kana ratui se jati kana rakani society kana rakani loina kuna makta kana rakani aduna animated books ibiba hangat piba upload to biba ebooks aina yamna kana ni MOOC courses online courses hang biba arga tapiba tutorials piba courses me am manipuri lon hangat na be da makta chokhan na be gi da makta du to biba AAMSU ujikti Indian knowledge system aina Indian knowledge se jamna kana IKS Indian knowledge system aise jamna chakha ke jamna kana tonari panari asi khogi mamangai gi classical literature classical world khogi India gi classical knowledge system de gi kanaba ujik jabo modern world se kanaba so be it literature lyric or culture or science or archaeology or engineering or medical or asikanna thigatnari puthongnari ar anobado aduki manamda study tongnari ar kanabado puthongna ina ba khona ba jamna tongnari meitei manipuri culture ki manipuri knowledge system di yamna wangi asi chakhananna asigi maramda thidoga
ibidana modern world sida apply to be handana application to be handana be it literature das orasu like laishuda orasu amangi like laishu prayas lagi orasu natraga medical natraga science medical science orasu natraga manipuri ki archijum sha loisa archaeology ki kenoki maramda orasu anything ase khoi IK system to tauraga modern world adui kanaba kanadaba thoga ibina pabina uthopiba electronic media da aduga mayam da hangan biba asi yamna asisu aina khanbadadi all these content creation to mayam se aina khanbadadi angang singda job opportunities su hangakani moigi interest su hanga farakani moina hainariba smartphone paiba insta keno pairiba phone paiba keno electronic media season aba hay digital version aba hayba do adubu aphawa mageda uses ta chinghalaga to biba phaniena khalli ajabani follow to biraga di phanian khali angang singa ina haije disini kanabo igani kanaro egdi nasagi ju kanani individually kanani family ki kanani society kanani jati iknama kanara kani loan su hengalakani ima loan ima leba ahum sina pullagani koina hingdori se ahum se hinganna bagi honagadabani adutani loan sina akoina hingdori base asi amtang ngak na be khalli adubu loan se chakona bai damakta aina khara haijari se lalamba su jai chumamba su jai ngang sina bi basu jai lobino ningda basu jai adubu aina khanjabani sidi phani aina jimatamda loan chakona bai damakta aduna haijabani si hairaga sum matang sida loisanjarage thank you everybody thagachari mayam